Image PAODAM tabiribo kwaibana mapuri na naurem na hama maktada taram na okchari luena na khurumjari ngasigi maroiba pauda Ban Mahasab 2021 gi manung channa Chief Minister N Birena luchingduna Kangpokpi Reserve Forest u charasing thakre MLA M Rameswar na mass vaccination tawriba mafam sing yengshin kre CMO kakching na oxygen concentrator sing CIC PIC UPIC da yenthokre Mafam kayada tengbangi polam sing yenthoknari loinana COVID-19 laichada sidagi ngakthokna bagi khwaidagi faraba upaidi vaccination tawbani haina Prime Minister Narendra Modi na haikre mapung oiba pau pijatringai mangoinana ningsingjaba COVID-19 laichada si lanthengna bada lenga khaktana ngamloi aikoi khuding su laichada sibu maithiba piduna mahusagi punsida hanjinna ba thodang lominarasi Laichada sidagi ngakthokna ba amata ngairaba pambai oiriba COVID-19 vaccine kapthokpiu lengangna piriba chana kanglon sing yum-dagi yariba makai chathoktaba tangai fadabagi chathoklabasu face mask niyam chumna uppa social distancing ngakpa miyam pundaba loinana khutcha sapona toina hamdokpa natragana hand sanitizer sizinaduna samthokpa kaubigano mapungweba pawmu pizari leibak sinba thungna Hapta amachupna pangthok leba Humudraga nithoi suba Ban Mahasab 2021 gi manung channa Manipur lengangna paksanna uchar thabagi thauramgi manung channa ngasisu Kangpokpi district ki Mangjol village amade Kanglatombi gi area da leiriba Kangpokpi Reserve Forest Chief Minister N Birena luchingduna uchar sing thakre Forest Department Manipur na sinkhiba Thauramatu da CM na Chief Guest oibaga loinana Forest Minister Awangbu Niumaina function gi President oiki ngasi gi Thauramatu da Rajya Sabha gi MP Leisemba Sanajauba MLA Kangpokpi AC Nemcha Kipjen Additional Chief Secretary Amites Khan Principal Chief Conservator of Forest and Hof Manipur Dr. AK Joshi atai official singamadi khunja kayasu sarvyakhi Ban Mahasab ka mari leina na state asiki manungda leiba Reserve Forest area da asigumlaba uchar thabagi thabak lokhatpa asi ngasigi asina hanbani Thoramadu da wangang laduna Chief Minister N Birena state asida leiriba lam khudingmak lengakini hairiba lam sing asi miyamgi chawkhanaba amadi yaifanabagi damakta sizinananabagi maram laklabadi lengakna sizinanaba adhikar lei maram asina lengakna paikhatliba development policy amadi project singda miyamna cooperation pibinabasu appeal torokli इधर मयाम अमन आसे कोई भारत की अपुन सत्तम अमत तो वही गदर बने हैं भारत की तो सागरम बने अगर कोई भारत की यामना सार्थक जगह सिटीजन है कोई प्राइम मिनिस्टर ने कभी बिरत बोलेगी नारे कोविड नारे है रे अस कमाई तो उन्हें ऑक्सीजन वो बिरक पाओ चेंग वो बिरक पाओ चेंग फ्री द बिरे सी मो ममांग सही दगी क्या रंग बिरक फ्री पाओ Sing free the place, you see the packet, and me crowd care, no one sing free the place. I think if you COVID Hidaxi, Panging the Pandega Kapayani, Santo Gramasel, COVID Hidaxi, Loinama free the music, Kaplan place. Prime Minister Narendra Modi said. Hana Kaf and PDG Union Minister Oiramba Lekhidraba Rambilas Paswangi Humudraga Mangarak Suba Mapokomon Thoram Manipur da Sungasi Lok Jan Shakti Party LJP Manipur State Union Sinduna Langthabal Kendragi Chajing Mairen Kong Community Hall da Pangchokre Thoromadu LJP National Vice President Suediba Langthabal Kendragi MLA Karam Shyamna Luchingduna LJP Manipur State Unit ki General Secretary Administration Hundrakpam Kanba Maitei Party ki spokesperson Ningombam Ibohol LJP Langthabal Manipur Mandal gi President Laishram Biren Yaima Amadi Party ki luchingba kayana saruk yaduna lekhidabagi mafamda Maira Laikatuna ikai khumnaba utki Thoromadu ka mari leinana MLA Karam Shyamna cycle dhautuna chatpaga mari leinana hangkiba wahangi paukum chumna pirakpi
Hairokta Toibi Devi Amadi, Hauzik MLA Karam Shangi, Midyang Makada, Langtabal Kendra Mafum Keada, Chatariba Mobile Vaccination, da Choba Taudang Lauduna, Missing Yamna, COVID vaccine, Kapagi Taudang Lauriba, Haurebigi Naharol Singda, Lupali Singh Tarataragi Selgi Tengbang Piduna Puning Tawutki. Ngasi Thawal District ki Langathel ki Budau Kongjom Ningthau Laikol amasung masigi akoibada laikai asigi naha sing ahal sing amadi Langathel Gram Panchayat ki Upapradhan Pukrambam Sanajawba masamak yauduna Upanbi Singh Thakre Upanbi Singh ase Moirangthem Jayalaxmi Apokpa M Hemanta Kumar Langathel Moirang Laikai da Leibina District Forest Department ta application thaduna purakpani amarom dasu upanbi makhal kaya amasu Kaching Forest Range Officer naure munal meithina pirakpani upanbi thajage haibirakpa khudingmak pusu taramna ogli haina munalna phongdorakhi hairi masigi damakta su naure munalbu thagatpasu phongdorakli Manipur da hokiba pung kunmari da mioi chamari kuntraga ni thoi nauna positive oiba thengna duna state asigi apunba positive oiba migi masing asi lising humudraga ni thoi chatre taraga nipal yore mioi nipal na lekhida duna apunba lekhida bagi mising na mioi lising amaga chani sumna mari sukre mioi chatruk somna mapal na ngasi naba fabadagi discharge tauduna apunba recover taukiba mioi lising humfuga manga chamanga nifuni active case tana mioi Lising manga chamapal humudraga mari lairi status se haujik lairi ba recovery rate chada maudra dasmek ama ani yore Pandemic asida Kaching district oina ngarang nungthil pung ani dagi na ngasi nungthil pung ani fawada mioi marifuga manga nauna positive oiki pungfam asida apunba mioi chamaga marifu mapal test tauki masigi manungda lengang na chalaiba covid testing center da mioi chamaga humfuga mari test tawbada mioi marifuga mathoi positive oirangki aduga private hospital ahum jibanda mioi taraga nipal test tawbada mioi ama Sun Hospital da mioi mari test obada mioi ahum positive oiki ima hospital da mioi ahum test obada mioi amata positive oiki de Kaching Assembly constituency ki MLA Mayanglambam Ramesur gi midyeng makhada tongan ba mafam singda leptana chatharakpa mass vaccination campaign gi sarwama oina ngasigi Kaching Khunyai lekai da leiba Sri Sri Radha Madhav Mandir da pangthokre CMO Kaching gi makhada CIC Kaching gi staff sing amadi COVID task force mioi singa khusamna duna pangthokhiba ngasigi mass vaccination camp atuda Kaching SC MLA masamak laktuna yengsinbaga loinana vaccine kapliba medical team amadi task force ki members sing loinana vaccine kapa lakhiba miyambu pukning thawatki ngasigi vaccination camp atuda punna mioi chamanga ga humfuga tarukta vaccine kapki amaromda juribamgi DC amadi CMO gi meeting makhada juribamgi COVID task force ka khusam naraga ajukana sinduna ngasisu mass vaccination pangthokre tharomasigi matangda ajuka gi president M Maipaksna mangangna leptana chatharakpa mass vaccination asi juribambu district asibu COVID free zone ohenna ba honabada miyamna mateng pangbiduna COVID ki vaccine asi kapthokbiduna COVID free oiba lamdamama oina ba honna minasi haina phungdokre Malem Sinba Thungna Hengalakli ba COVID-19 gi laichara sibu thengnana bagi pandam pangthokpa mass vaccination thorom gi sarwama oina ngasi singjamai esigi oina taret lak suba oina singjamai thongam lekai New Age Club Community Hall da mass COVID vaccination gi drive pangthokre ngasigi vaccination drive aduda SC gi ward mari taraga mapal kungama thoi kungani thoi amadi kulumdoi gi mioi sing vaccine kapki Ngasi CMO Kaching district ki leiriba CIC ani PIC manga amasung UPIC amada oxygen concentrator sing yanthokre ngasi CMO office Kaching da pangthokpa oxygen concentrator sing yanthokpa ki thoramaduda CMO TH Rajen Nahai COVID ki luraba matamda hana CIC PIC amadi UPIC dasu COVID nataba oxygen mathau taba anaba kaya laying naba pukhalakpada oxygen gi mathau tarakpa kaya yawba adu yenglaga district asigi hana lejaramba masung tungan ba mioi amasung loop singna mateng pangbirakpa oxygen concentrator sing adudagi CIC amamamda oxygen concentrator ahum PAC amasung UP HIC dana oxygen concentrator ani ngasi yanthokpani hanadi COVID ki anaba masing yamna hengalakpa matamdadi hospital singdagi oxygen cylinder sing laukhatuna sizinarambani adubo haujikti anabagi masingsu khara hantharaklaba amasung oxygen cylinder su khara marangkaina Leirak labanina oxygen concentrator sing asi yenthokpani phongdoraki
CMO Rajena vaccination gi matangda palladuna hai Kaching district asigi oina mioi lak ama makhairom lei masigi manungda mioi lak amarom covid tagi ngakthokna na ba hidak asi kapa yaba mioi singi district asigi oina hidak kapthokba chang asi Kaching district gi oina yamna wangkhalakle hana nongmada mioi chamari samanga rom tamak hidak kaplamba du ngasidi mioi lisingamaga chamwa rongi changda hidak kapangamle Hauji Fawada mioi lising nifu romdi hidak kapkre walhoriba singasi tha ani gi manungdadi hidak kapa loiragani haibagi pandam thamli miyamna su tongada thajabidanaba amasung akiba yaudana hidak soidana mak kapthokpiyu aikhoi khudingmakna covid 19 da ngakthokna na ba lengakna paikhalakliba thabak singda mateng pangsinduna honnaminasi haina su phongdoraki Sewa Canada amadi oxygen langar ani gi senthang makhada Sewa Bharati Manipur amadi Charangpat gi social worker Kharibam Jibanga khosamna duna ngasi Wangkem Kendra gi oina leiriba community home isolation center CHIC da oxygen concentrator oxygen mask nasal cannula nachingba polam sing tengbang pikre Yairipuk Bisnu Nahada Leiba COVID-19 patients singi ana laing gidamakta oxygen concentrator amadi mari leinaba potlam sing adu CHIC gi mateng committee da khosinaki amarom da su thawal apunba lukki component ama wairiba Ningombam Ideal Youth Club ki volunteer sing da oxygen concentrator sing khosinakre Thawal Ningombam da leiba thawal Ningthau Lainingthau Lairimbi Sanglen da pangthokhiba chamlaba thoramaduda Sewa Bharati Manipur gi coordinator retired Lieutenant General L Nisikantana Talgi President S Ragumani amadi club ki secretary M Deboda oxygen concentrator oxygen mask cannula amadi nasal singsu khosinaki Amaromda team asimangna ngasi hairok esiki oina hangdoliba community home isolation center da susatuna oxygen concentrator na chingba polam singasi ACS gi mihut oiriba Dr. Thoksom Radishyam da hakthengnana khusinaki National Food Security Act Napsagi Chengi Chakchung Suna Pibidre Hainangasi Kaching Assembly Constituency gi polling station number 37 by 11 Kaching Ningtholekai gi nupi singna Kaching Ningtholekai Idol Pioneers Club ki Sanglenga Thangnana leiriba Ima Kaithel gi Sanglenda wakat mifam chatakre wakat mifam adu da saruk yarambi hana Kaching Municipal Council gi councillor oirambi M Inakunbina Fongdorpada COVID-19 na maram oiraga miyamna awaba kaya mayok na bakhak natana lopantha oiba miyamna khamthengna wanaraba matam asida lengang na miyam gi damakta pirakliba napsagi chengi chakchung khara asi agent singna kilogram masing suna pibidaba asi yamnamak laibak thibani karigi damakta miyam gi cheng kilogram masing suna pibidribano haina agent singda hangbadasu ningthina khumbitre yeliba cheng asi kari thagino haina hangbada jun thagini haina khumlaki adubo polling station asida napsagi cheng me thagisu yenkiba leitri PMGKY gi cheng di yenki asumna charak chehing naina leire hojik July gi yeliba asisu priority card holder amada cheng kg manga pigadabada cheng kg mari aduga AAY gina cheng kg kuntraga manga pigadabada cheng kg kunga manga khaktamak pirakpana maram oiraga miyamgi hewasi lakhibani hiram asigi matangda local MLA amadi mari leinaba loisangna athuba matamda thigatpiduna miyamgi phangpham thokpa chakthung pibiyo haina phungdorakli Sarkari magaitagi amadi paliba lengangsna lailariba honorable MLA amadi honorable MLA thadoiba nomination-da tanaraga disigi khutangda lakpa poni akoi disigi khutangda mo akoi disida soinana akoi no masigi para maramsida akoi irang poidana hawrani irang hawthorok tengida akoi swap tongnaba akoi mai leinaba authority na kannai miyeng changbiu haina National People's Front NPP gi President and KC Deputy CM Y Joy Kumar NPP gi Working President L Jayanta Kumar amadi Minister Letpau Hawkip ki meeting makhada National People's Youth Front NPYF ki General Secretary Salam Asu Kumar amasung Secretary IPR Tolen Okramga khosamnaduna COVID-19 Task Force ka hanadagi chatharak patengbang polom yanthokpagi saru ama oina ngasisu Khurai Lamlong New Chekon Tribal Market Singjamai Asina Chingba Street Vendor Family Singda Marks amasung sanitizer sing yanthokre NPYF ki COVID-19 Task Force na NPP amadi chungsinaba lengaga sina piriba SOP sing ngakna chatpinaba loudspeaker seasonaduna awareness biki amadi aiba SOP chejai singsu yanthokhi Amukona leptana chatharakpa chana thangnaba yanthokpagi saruama oina ngasisu thawal manungda leiba khul ahumgi imung Samaga humfuga marida nomagi changdraba yadraba polam sing yanthokre
ngasi All Manipur Women's Voluntary Association ga khusamnaduna amukona salungphamgi yumthong humfuga mari Lamaitheki yumthong humfuga manga amadi thawal athopamgi yumthong kunthraga manga punna yumthong chamaga humfuga mari da mating pangki makhatana amukona tongan ba club organization kayaga khusamnaduna leptana relief material yanthokpagi thabak asi sathakigani haina phongdoropaga loinana hojik fawada amukona yumthong lising manga sumna yangkhaida relief material sing mating pangkhre hari COVID-19 laina laisarasibu ngakthokpada changliba polam sing MS Joymati Pharmaceutical Guwahati gi proprietor Wahangbam Dinesh Chandrana Youth Cultural Welfare Organization YCWO Hainobokta mating pangkhre COVID pandemic na maram oiraga awawa mayongnaraba khabai soyamadi komidok khulgi manungda leiriba laichot asina mapuroiba kaina krabi amadi mama mapa animak yaudana hingliba yumthong kuntrada khangatlaga komidok athletic and sporting club KASC na angamba mating oina chanaba polam sing yenthokre chanaba polam sing yenthokpagi thoromaduda KHYLSA heptagon club amadi pumagi volunteer su saryaki Haukiba Jungi Chechat Kunga Nipalgi Ayukta Nomaibung Nambam Chutekta Sakhangdaba Karamana Tomlambadagi Lekidraba Tongam Navakanta Chahi Yankai Giloinabi Tongam Basanti Amadi Imung Manungda like-minded group LMJ Manipurna Lupalising Manga Ga Chieng Bekai Amaga Ngasi Mating Pangkre Housing Malemgi Laichadama Wediba COVID-19 Nasiba government na control Tonaba Honariba effort Singi Sarwama Waina Duty Chatpiriba Zonal Education Officer John Trey Thawalgi Makhada Laiba Arswal SSA Oza Singi Marakta Laibak Tibadagi COVID-19 positive Oirakpa Oza Ahumda Tengbang Waina Oza Amamamda Lupalising Manga John Nasida Ladiba Arswal SSA Oza Singna Tengbang Waina Pikre Makhatana Duty Chaliba Arswal SSA Oza Singi Maraktagi positive Oirakpa Yarok Lagasu Angam Tengbang Taunabagi damakta sem saduna leijari loinana support pirakhiba John Trey Thawalda leibiriba Arswal SSA Oza Khudingmak pusu Zonal Executive Singi Maikaidagi Thagatpa Phongdokladuna government Lokhat piriba Section Thorang Sing Asibu Praja Punamakna Section na Inbiduna Amadi Yariba Makai Yum da Lengdana leibiduna Laichadasibu Maitiba Pinaba Amata Oina Honaminarasi Haina Arswal SSA Teachers Association John Trey Thawalgi General Secretary S. Okena Appeal Tarakli Kendragi Ministry of Health and Family Welfare ki Chief Medical Officer amasong Director General of Health Services Dr. L. Swasti Saranna Luchingba Kangbuna COVID-19 gi laichana maram oiraga Shibagi sang amadi positive oiba hanthadibra asigi maram sing yangsaliba lakliba kangbu sing asina hek hankiba tang taruki matung athubada miyamda white paper puthoktuna khangan gadabani haina MPCC gi wangangloi MLA Magachandra nangasi Congress babanda online gi khutangna pangthokpa paugi mifam amada phongdorakli ningsingba yai tha sigitang anida PIB na thokpa cherolamada Manipur yauna Northeast ki state tarukta COVID-19 gi laichana mi siba amadi positive oiba hantadraba asigi Maram Singh Investigation Taunaba Center dagi mi tharak lagani haina phongdorakhiba lekrabane Haukiba July amadagi ahum fawada numit humni gi khongchata BJP gi national leader kaya laktuna MLA minister amadi MP Singh yauna 2022 gi mikhalda BJP na chauna mai pakna ba thabak paikhalagani amadi party gi mapangal kangkhal hannanarba khanakibagi media da yaurakhiba amadi COVID laichat ki ahenba section Thorang Singh gi Khanadriba asigi khwaidagi laibak chibani haina MLA Lokeswar Vice President MPCC na phongdorakli ngasi Congress bawanda online gi kuthangda pangthokpa paugi mifamda makhatana MLA na hai mioiba furup miam leitrabadi mikhalgi kanaba laite BJP gi luchingba singna COVID ki matangda karigumba amata khanaramdaba ruling MLA singda fawada COVID ki matangda pukning thogolamdaba asi miamgi khandaba lengakni haina Phongdorokpaga loinana mahakna makhatana hai miyamgi khandaba lengak ase thajaba thamlagumsi miyamna isa-isana laichadasidagi ngakthoknana naba vaccination tawthoktuna club organization kayaga punna COVID ki third wave lanthengna naba sem saduna leirase haina phongdorakki ngasigi paugi mifamatuda MPCC gi General Secretary Hareshwar Goswami amadi K Megachandra Honorable MLA Vice President MPCC su saryaki
मोरे लेबा तोंगान तोंगानबा कम्युनिटी की लुचिंगबा सिंगना सेमखिबा मोरे कोविड-19 टास्क फोर्स की थौबुरोई सिंगना कोविड-19 लांथेंगना ननबगी मथौ तौबदा सिजनबा टी शर्ट लॉन्च तौबगी अचंबा थौरम अमंग असि मोरेगी तमिल संगम हॉलदा पांगथोखरे ngasi thoromatu da moregi tongan tongan ba community ki luchingba sing amadi task force asigi thogurui sing saruk yakki ngasi gi launch tawbada t-shirt ase covid task force asida media coordinator gi famsu puriba s santos na maki maming da hangba santos electronic ki maike de gi mateng pangkhibani hairi ngasi pachoi ps amadi cdo pachoi gi apunba si kritaba singna लुचिंग टीम पासोई पार्ट 1 ममांग लेकाई की युम थीबहुंबगी थबक सथबदा डीआईसी लिक्यर्स चामग कुंथ्राग मरी मो फागतख्रे फारब मियोदुगी ममिंग निंथौजम टोंबसिंग चाही यांखैनिथोय अपोकपा लेखिद्राबा एन मनी सना सिंह ने फागलबा पोलम सिंह अदुगा लोइनाना मखाताबा आइनगी ओइबा थबक लौखनबगी दमकता पासोई एक्साइज स्टेशन दा चिनख्रे हाइरी इम्फाल ईस्ट लमलाई केंद्र की मनुंग चना लेबा यांगंग पोकपीदा यूथ प्रोग्रेसिव फ्रंट YPF क्लब न सिंधुना YPF की प्लेग्राउंड दा UCM की नौना जनरल सेक्रेटरी ओइना खलकलबा ngangom beda maitai bu taram na upagi thoromama COVID-19 की SOP ngak na pangthokre thoromadu da Joy Chandra konthaujam president UCM ngangom beda maitai general secretary thokchom ito chaubi maitai chairman yangang pokpi village committee fijam Ibu Chaubi Meitei S. Ranihal President Yangang Pokpi Mairapai Bina Athoiba Mitonglen Oiki Ngasigi Achamba Thoromaduda Lebagama Nungsiba Haibasi Aigi Lekaidagi Horakpani Isadagi Katokpa Minungsi Haiba Sina Mangda Tharaga Jat Ki Kenaba Laitana Angamba Mateng Pangna Bahonagani Honaduna Sulakli Kanagumba Singna Nangbirakpa Chaibirakpa Kangdana Takbirakpa Kudingmak Taramna Lojagane UCM की ओइबा अहल सिंगना चना कांगलोट के सेम्बिरम्मी अदुगी वांगमदा करिगुंबा थबक थौरम अमता तौरोय हैन सुफोंदोकी मणिपुर लेंगा की डिपार्टमेंट ऑफ एजुकेशन एस की मखादा लेरिबा प्राइमरी ओजादगिना हायर सेकेंडरी ओजा सिंगी अपुनबा एपेक्स बॉडी अमा ओइरिबा जॉइंट टीचर्स फोरम JTF की कन्वेनर M जादुमनीना लेंगाना अचुंबा आरोपी की ऑर्डर जुलाई की तांग तराग नीथोय फावगी मनुंगदा थोकपिद्रबदी क्लास हाई स्कूल एग्जाम अमदे हायर सेकेंडरी स्कूल काउंसिल की एग्जाम सिंग असिदा ओजा सिंगना यावदबा याबगी अकन मखोंजंग चंगसिलकनी हाइना ngasi CC हायर सेकेंडरी स्कूल दा पांगथोखिबा पावगी मिफम अमदा फोंगदोखरे जिरीबाम डिस्ट्रिक्ट की यामना मरु ओइरिबा जिरी तिपाइमो जेटी लंबी असि मतम कयागी ममांगदगी हौना वाकतुना लागलबसु जेटी रोड असि ngasi फावबदा लेंगांगना मियेंग चंगबिद्रे नोंजु थागी मतम ओइबना लंबी असि बो फावरगा चलिबा अमदि बराक साकलदा खुंदारिबा खुंजासिंगदा अवाब कया मायोगनारी बोरोबेक्रा अमदि तिपाइमुक्ता लेरिबा खुंजासिंगना लंबी सेंबिदबगी मतंगदा पेंदबा कया पोकनरे मरु ओइना जिरीबांगी बराक साकलदा खुंजासिंगदा लंबी असिना मरम ओइरगा अंगकपा फंगना वाहल लेहारी लंबी असिगी मतंगदा बी होनवेंग विलेज अथॉरिटी की वाइस चेयरमैन L रोसंग मारना असुमना हाई जेटी रोड असि सेंबिदबना अखोय यामना अवाबा ओइरे लंबी असिना तिपाइमो फावबदा चटलिबनी मसी कनागी रेस्पोंसिबल नो लीडर मियामना मिजेंग चंगबिदुना लंबी असि सेंबियो हाइना पेंदबा वाफुम कयासु फोंगदोकना रखी चट के बजा दे बा तो चट बजा दे बा गाड़ी कांगबु से कमाइना एखोय पब्लिक हिंबा जागद्रा अदुनि एखोय ngasi अपील तौबदो एखोय लीडर लेरे कनो डिपार्टमेंट लेरे अदुना कनाना तु मित तादरेदो एखोयना कमाइ तौसीगे पब्लिक ना अपील तौजरे मयाम लीडर कांगबु लागा अदु लंबी सेंबिरो दुना एखोय अपील तौजरे हौखिबा तांग कुनगा मंगादा तखेलंबम जिलांगंबा सिंह चाही कुंथ्रागा तरुक अपोकपा लेखिद्राबा टी लुखोय पलेल ममांग लेकाय हैप्पी लैंड लेरक अमदी महाकी कांगबुना पलेल बाजार बोर्ड की वाफम की मतुंग इन्ना दुकानदार सिंगी मयुमदा चंगदुना नमफुदा ममल पीदना पोट चै लौरंबदा नतना खुद फावबदा थारंबा तौदनाबा बोर्ड की कांगबुना हाइबदा लुजदबा उसित थवैदबगी लिचलंबगी दमकता बोर्डना वाखल तामिननबा कौबदसु लाक्तबगा मरी लेइनना ngasi palel bazar board action committee amadi palel da leiriba club singi oiba apunba mifamama palel kaithel da pangthokuna warep kya lokhre warep sing asigi manungda
टी जिला ngamba ase ward amadi club singda changjaroktrabadi miyam mangda thoktuna miyam gi oiba thabak thoramda saruk yabada athing bathamle maramaduna kanagumbana lanai lup natragana miyoi amatana hairiba miyoi asiga lebak amasung miyam gi oiba thabak thoram singda samnadanaba ngasigi mifamna khangalakli loinana makhatana palel kaithel asida karigumba thabak ama chathaningba leiragadi board ka pau fauna biyo aduna traba तारबदी मतिक साब थबक लौखटकनी हाइना पलेल बाजार बोर्ड एक्शन कमिटी कक्चिंग डिस्ट्रिक्ट मणिपुर की चेरोल मना फोंदोरकले कोविड-19 लाइचतगी ngaktoknabagi khwaidagi faraba upaidi vaccination tobani haina prime minister Narendra Modi na haiki Kowin Global Conclave ta wangangladuna PM Modi na makhatana haikibada India na ahobadagi hauna corona thengnana nabagi upaidi vaccination ni haina warep laukibani technology na COVID-19 thengnana nabagi manungda mioi lalongni COVID-19 thengnabada India na lokhaliba thabak thawong khudingmak malemgi oibada saruk yaminaba pami Indian civilization na Malem asibu imung amata oina lawi aduga laicharasana miyam bu bhab ase tahalli haina so PM Modi na phongdoki maramasina Kowin asigi damakta technology platform sem sari bani laicharasiga manaba atai laicharasi chamagi manungda amata yaukidri aduga santi yamna leire haiba lebak singna phawbada laicharasibu thengnaba ngamdri haiki aroibada maroiba paw umhonna pizari Ban Mahasab 2021 gi manung channa Chief Minister N Pirena Luchingduna Kangpokpi Reserve Forester U Charasing Thakre MLA M Rameswar na mass vaccination tawriba mafam sing yengshin khre CMO Kakching na oxygen concentrator sing CIC PIC UP IC da yenthokre mafam kayada tengbangi polam sing yenthoknari loinana COVID-19 laicharasi ngakthoknabagi khwaidagi faraba upaidi vaccination tawbani haina Prime Minister Narendra Modi na haikre masigi damaktari MS PAODAM loisinjari miyambo muhanna khurumjari